ꯂꯦꯇꯤꯟꯗꯅꯤ ꯐꯥꯔꯤꯁꯦ ꯑꯗꯨꯒ ꯂꯦꯇꯤꯟꯒ ꯄꯨꯛꯆꯥꯏ ꯐꯥꯔꯒ ꯁꯤꯡꯒꯁꯦ ꯃꯥꯟꯇꯣꯞꯅꯤ ꯄꯥꯏꯊꯣꯛꯑꯒ ꯑꯥꯗꯩꯗ ꯇꯥꯔꯒ ꯁꯤ ꯑꯃꯨꯛ ꯄꯥꯏꯔꯛꯏꯅꯦꯕ ꯑꯃꯨꯛ ꯁꯤꯗꯒꯤꯅ ꯁꯤꯕꯣ ꯃꯣꯏ ꯑꯣ ꯂꯣꯀꯦꯜ ꯃꯦꯠꯇꯨꯅꯦꯕ ꯁꯤꯁꯦ ꯐꯖꯔꯦ ꯄꯣꯈꯥꯏꯕ ꯂꯣꯏꯔꯝꯗꯦꯗꯅꯀꯣ ꯑꯃꯨꯛ ꯚꯪ ꯍꯥꯏꯔꯛꯇꯦꯅ ꯑꯁ ꯇꯣꯛꯑꯦ ꯁꯤ ꯂꯣꯀꯦꯜꯗꯨꯅꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯍꯧꯖꯤꯛ ꯑꯌꯨꯛꯁꯦ tumba holaga walking chalur halakpa matamda yum yoraga whatsapp sing atang hangdokpa matamda yam nuaidaba video ma thengnaba haitare ngarang se noalamdai adai du ormale akoigi numida ahing dani ko tori se bisempur ki akoigi moirang trongawi hariba mafam duda bom thadare hai bom thadare ko yam chawhor bom ni ko sigi bom thadare sina little lama ungtoi dore if karigum len tabi mohdi yum tabu ram taragadi yum the tumnari bami mafam hinda tabu ram taragadi kari uram gadi gam tan khanmi na seba ai walking halak pada sigi video su ubdu wakan jam nuai jada bai tare thamoi se da nuai jada bai tare ai hangjani wafam di yum ba sigi na handagi kautruk to so drone pairaga bom kayam thadaraga mishi mina yaure asopan mayam tore tumin lei huji foda then adagi ngarang ahi jo musman tronga bidom tore hai haulen jomuk kalai dum tawdri mafam na tawdri tawriba mayam singji ngasi fod action kari lokhala khrageba if kaiguma maitai na tawbo ramagdi ngasi fod maitai ne di hawbu leidri ko ado maitai na tawbo ram taragadi maitai na tawbo ram taragadi kari ki torong mata geba center na kari torong mata ge hoji fod kare man haiden lerise letin yo si ai video honjer ki go ai thamoi cham nuai jada bene bitik walking halakpaga ban video si ubaga I wakhan nuai man mafam sidum phamaga ai video si namjaraga mayam nam tanga share tawga ai khoisu kari toksigi habdu khanaba darka ore tare adum kogruk to bom thadare trongawi to bom thadare adu da thadare na adum taraga social media thi yenga sum dai share bai khoise ai khoi mayam punsilaga tawrokadaba singja tawroktraba taragadi khoi kedosige हाइबसे यंबियो बय कोई मैतै ने तो बुरम तारगदि के दौदि नो मसि पोसे करी तोरकदगे यंगोबा मिशी मिना यावरब मतम सेदा कौतुक द ड्रोन पाइने प्राय कोगी वार दा बैटल के नत्रे वार ओन कोगी थर्ड वर्ल्ड वार की मोंग द बम थादरक तोरि फाउद तुमिन यंग लेरिसि हरेन समु मफम हम द तोरक्तरिनि यंबियो को आई मैम ओहंजर की वीडियो से उबद नुगाइमन दबैने हुजि असिदा WhatsApp दा थेंगनाज वीडियो तुनि को आइना मैम ओहंजर के सी यंबियो बसि आई थाजरके सी लेचिंग की जगह नि उंगाई कायरबने को लेचिंग जगह नि यंबियो से सी मफम सिदा करिगुंबा मी तुमनरिबा युमदगा ताबो रमगदी मरुसिना ताबो रमगदी मरुसि जम चावरब जाने GI पाइप ना साबो कनोने बम हाइतारे मोने काबलिसे सिदगी सी कायरम मगा सिदे मु पाइथोखरगा याम लाप मफम हमने ने तादिसे ꯑꯗꯨꯒ ꯕꯣꯝ ꯃꯆꯤ येंगो सिदा कैमरा से ओबिने सिदा आद कम्युनिटी वन हमने रिसे सिदे मु सी योनो मु चखिदोने मरुसे अदुगा कम्युनिटी वन सिदी कोगी दिन की वाल से फाउदो चक्र मनुंग ता ले हेतारे मनाके लेरंबा कोलिक कोनाय पार्टिन ग लोइन बुगो कोबे उबिगने को मैम बियोसे करी फाउदगी येंगो तादी मी क्याम सोकन यंबियो को जी पुलिस लाए ये पुलिस लाए कमांडो लाए ए कमांडो सिंजो यंग लाए अदुगा सिदि यंबियो सिगी होसिंग साइड लाइरिब टॉयलेट तुगा सिगी याम लापना खरबयाने अदो सिदो तो सिदा फावर चले यंबियो सिदा फावर चले मनु ता लेरिने सिना नोआलम दाइदा नंबगी वीडियो ने आई अंगान मदा नंबर यम उजरा के तारे को तो सिदा ता लेरे बम से हम चाव खरबयाने यंबियो को
ꯑꯩ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯐꯨꯜ ꯑꯃꯨꯛ ꯑꯣꯟꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯉꯥꯟꯕꯗ ꯅꯝꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯑꯣꯟꯖꯔꯛꯀꯦꯕ ꯌꯦꯡꯕꯤꯌꯣ ꯁꯤꯗ ꯈꯤꯇꯪ ꯁꯦꯡꯕ ꯋꯥꯠꯂꯒꯁꯨꯀꯣ ꯑꯃꯨꯛ ꯇꯣꯁꯦ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯂꯦꯇ꯭ꯔꯤꯟꯒꯤ ꯖꯒꯥꯗꯨꯅꯤ ꯌꯦꯡꯕꯤꯌꯨꯀꯣ ꯂꯦꯇ꯭ꯔꯤꯟꯒꯤ ꯖꯒꯥꯗꯨꯅꯤ ꯇꯣꯏꯂꯦꯠ ꯁꯤꯗꯒꯤ ꯁꯤꯗꯤ ꯀꯥꯔꯄꯦꯠ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯦꯕ ꯑꯣ ꯌꯦꯡꯉꯣ ꯁꯤ ꯂꯦꯇ꯭ꯔꯤꯟ ꯃꯩ ꯄꯨꯡꯀꯥꯏ ꯇꯥꯔꯛꯄ ꯀꯥꯏꯔꯕꯅꯦ ꯄꯣꯠꯇꯨꯗꯤ ꯅꯣꯡꯉꯥꯜꯂꯒ ꯀꯗꯥꯏ ꯅꯝꯃꯤꯕꯅꯦ ꯁꯤꯀꯣ ꯑꯣ ꯁꯤꯗꯒꯤ ꯇꯥꯔꯒ ꯄꯥꯏꯊꯣꯛꯏꯅꯦꯕ ꯁꯤꯗꯒꯤ ꯇꯣ ꯉꯁꯥꯏꯒꯤ ꯆꯠꯈꯤꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯒꯤ ꯖꯒꯥꯗꯣ ꯁꯤꯗꯤ ꯐꯅꯌꯥꯝ ꯀꯣꯏꯔ ꯆꯠꯂꯤꯅꯦ ꯌꯦꯡꯉꯣ ꯁꯣꯝꯗ ꯆꯠꯄꯗ ꯐꯥꯎꯗꯣꯛꯑ ꯆꯠꯄꯕꯨꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯥꯞꯄꯤꯅꯦ ꯑꯗꯨ ꯐꯥꯎꯗ ꯑꯅꯤꯁꯤ ꯌꯥꯝ ꯒꯦꯞ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯇꯣ ꯑꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯐꯥꯎꯗꯣꯛꯑ ꯑꯦꯛꯁꯄ꯭ꯔꯦꯁꯃꯦꯟ ꯆꯠꯇꯣꯏꯅꯤ ꯑꯣꯏꯕꯒꯤ ꯐꯥꯎꯗꯣꯛꯑꯒ ꯆꯠꯂꯕ ꯃꯇꯨꯡꯗ ꯇꯥꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯨꯝ ꯇꯥꯅꯔꯤꯅꯤꯀꯣ ꯀꯥꯏꯔꯣ ꯃꯅꯨꯡꯗ ꯄꯥꯏꯁꯤꯜꯂꯦ ꯑꯁꯤ ꯌꯦꯡꯕꯤꯌꯣ ꯑꯣ ꯃꯈꯥꯁꯤꯗ ꯃꯈꯥꯏꯁꯦ ꯇꯣ ꯁꯤꯁꯦ ꯐꯛꯀꯥꯏꯔꯒ ꯁꯤꯗ ꯄꯨꯔꯥ ꯐꯥꯎꯗꯣꯛꯑꯒ ꯐꯖꯔꯦ ꯑꯥꯗꯩ ꯇꯥꯔꯒ ꯁꯤ ꯑꯃꯨꯛ ꯄꯥꯏꯔꯛꯏꯅꯦꯕ ꯑꯃꯨꯛ ꯁꯤꯗꯒꯤꯅ ꯌꯥꯝ ꯂꯥꯞꯈ꯭ꯔꯕ ꯖꯥꯠꯅꯦꯕ ꯁꯤꯕꯣ ꯃꯐꯝꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯔ ꯂꯩꯔꯤꯅꯦ ꯌꯦꯡꯉꯣ ꯑꯣ ꯂꯣꯀꯦꯜ ꯃꯦꯠꯇꯨꯅꯦꯕ ꯁꯤꯁꯦ ꯐꯖꯔꯦꯍꯦ ꯄꯨꯔꯥ ꯖꯤ ꯑꯥꯏ ꯄꯥꯏꯞꯅ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯛꯈꯥꯏꯕ ꯂꯣꯏꯔꯝꯗꯦꯗꯅꯀꯣ ꯕꯣꯝꯅꯤ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯚꯪ ꯍꯥꯏꯔꯛꯇꯅ ꯑꯁ ꯃꯃꯥꯡꯗ ꯗ꯭ꯔꯣꯟ ꯊꯥꯗꯔꯦ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃ ꯊꯥꯗꯔꯒ ꯕꯣꯝ ꯀꯌꯥ ꯑꯃ ꯊꯥꯗꯔꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯂꯣꯏꯅ ꯈꯨꯟꯗꯥꯗꯣꯛꯑ ꯆꯦꯟꯅꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯥꯏꯠꯇꯕꯨ ꯉꯁꯤ ꯐꯥꯎꯗ ꯁꯨꯃꯥꯏꯅ ꯗ꯭ꯔꯣꯟ ꯇꯧꯔꯒ ꯕꯣꯝ ꯊꯥꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯕꯤꯕ꯭ꯔꯣ ꯃꯌꯥꯝ ꯃꯈꯣꯏꯅ ꯇꯧꯔꯛꯄꯗꯨ ꯉꯥꯛꯊꯣꯛꯄ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯉꯥꯛꯊꯣꯛ ꯂꯩꯕꯁꯤ ꯌꯥꯔꯛꯑꯔꯣꯏ ꯍꯥꯏꯇꯥꯔꯦ ꯉꯥꯛꯊꯣꯛ ꯂꯩꯕ ꯌꯥꯔꯛꯑꯔꯣꯏꯗꯤ ꯀꯔꯤꯅꯣꯃ ꯈꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯒ ꯉꯝꯊꯣꯛꯅꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯀ ꯃꯄꯨꯡ ꯐꯥꯅ ꯚꯤꯗꯤꯑꯣꯗ ꯎꯍꯟꯖꯔꯛꯀꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯗꯨꯒ ꯑꯩ ꯎꯍꯟꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯉꯁꯤ ꯅꯣꯡꯉꯥꯟꯕꯒ ꯁꯤꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯅ ꯍꯦꯛꯇ ꯍꯧꯕꯁꯤꯗ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯣꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯐꯝ ꯍꯣꯡ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯀꯔꯤ ꯇꯧ ꯁꯨꯝ ꯂꯩꯗꯔꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯦꯡꯅꯔꯁꯦ ꯉꯝꯊꯣꯛꯅꯕ ꯑꯃ ꯆꯪꯉꯁꯦ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯣꯝꯗꯅ ꯑꯗꯨꯒ ꯀꯔꯤꯅꯣꯝꯅꯦ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯅ ꯇꯛꯊꯣꯛꯑꯒ ꯃꯣꯏꯅ ꯇꯛꯊꯣꯛꯈꯤꯕ ꯃꯐꯝꯁꯤ ꯃꯈꯣꯏꯅ ꯅꯥꯀꯟ ꯑꯃꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ ꯍꯥꯏꯔꯒ ꯅꯥꯀꯟ ꯑꯃꯗ ꯊꯩꯗꯣꯛꯈꯤꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯁꯣꯝꯗꯒꯤ ꯍꯦꯛꯇ ꯕꯣꯝ ꯊꯥꯗꯔꯛꯄꯒꯨꯝꯕ ꯑꯗꯨ ꯄꯨꯔꯥ ꯄꯥꯎ ꯐꯥꯎꯅꯔꯒ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤ ꯄꯦꯄꯔꯗꯁꯨ ꯀꯩꯒꯤꯅꯣ ꯌꯥꯝ ꯌꯥꯎꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯧꯇ꯭ꯔꯨꯛꯇ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯒꯦ ꯆꯨꯝꯕ ꯂꯥꯟꯕ ꯈꯪꯗꯦꯀꯣ ꯀꯔꯤꯅꯣꯃ ꯈꯟꯅꯕꯤꯔꯛꯑꯣ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯁꯦ ꯁꯣꯏꯅ ꯃꯥꯡꯉꯛꯀꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣꯝꯃ ꯈꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯃꯌꯥꯝꯗ ꯎꯍꯟꯖꯔꯛꯀꯦ ꯂꯦꯇꯤꯟꯗꯅꯤ ꯊꯥꯔꯤꯁꯦ ꯑꯗꯨꯒ ꯂꯦꯇꯤꯟꯒ ꯄꯨꯛꯆꯥꯏ ꯄꯨꯡ 4:00 ꯀꯨꯟ ꯇꯥꯗ꯭ꯔꯤ ꯑꯗꯨꯒ ꯕꯣꯝ ꯃꯆꯦꯠꯇꯣ ꯁꯤꯗꯤ ꯄꯥꯏꯊꯣꯛꯑꯒ ꯑꯗꯨꯒ ꯁꯤꯡꯒꯨꯝꯕ ꯃꯥꯟꯗꯣꯞꯇ ꯄꯥꯏꯁꯤꯟꯕ ꯌꯥꯝ ꯌꯦꯡꯕꯤꯌꯨ ꯂꯦꯇꯤꯟꯗ ꯇꯥꯟꯗ ꯇꯥꯗꯤ ꯃꯤ ꯀꯌꯥꯝ ꯁꯣꯛꯀꯅꯤ पुलिस लाए पुलिस लाए कमांडो लाए ये अदुगा सिदगी खारगा सिलि जिंगसे वॉल मांतोपनि पाइथोका
Ay, si Dala hindi. Saan ko yan? Si Yum Tara may kalau kay dudun ba ko huje ko amte hingoye ba. Si amte hingoye ba Litin man. litin je lai bagi phabane po litin je len litin je ngak pone ba toilet chi di ka ke season na dra bane ba oh mai tarak bu potu di krai no oh sidagi taraga pai thu ine ba Ako'y pressman oy. Tayo. Manung da ba sila? Asi di Yeah. O makasi de makasi ya. Sidi pakaraga. Ajare. Ada tara si yung pai ini ba mo? Sida ina sibo. Moi local met tu ne ba sija? Ajare. Mo khai ba lo ram de dil ko mo. Ang bang ya ka nas tu. Si local ni sidi.